Russia amasung Ukraine hairiba country asigi oina hauji soknariba loisinba naitraba lanfam asi hauji US ki maikei yamna hena chawba interest lawsilaktuna US amasung European Union ani punduna makhal makha kayagi oiba khongthangsing lawkhatuna ceasefire poraknabagi dabakta honariba khongthang asigi manung channa India, China amasung Brazil hairiba country ahum asibu maru oina target tawduna phongdokhibu wafam adu hauji action uba fanglakle Russia dagi crude oil amasung makhal makha kyagi oiba petroleum products import tawduna India da refine tawraba matungda India khakta sizinabada nattana malengi wafam kaya amada yoliba Indian company ama European Union gi maikei dagi sanction thamjilakre nakal amaromda mahak hek fam pairakpadagi malembi oina leiriba country kaya amada lepa leitana tariff thamjilakliba US President Donald Trump gi oiba administration asiga Brazil hairiba country asigi hojik leiriba lenga asigi yamna kana muknari Hauzi Brazil di President oiriba Lula Di Silva Donald Trump hairiba miyoi asi malem asigi emperor ningthau oinabigidamakta elect tawrukhiba miyoi natte haiba wafam faw phongdoktuna mawa lawde haina yamna kanna phongdokli khudingmakpu anoba video amada amukka hana taramna ukchari hauzi Europe ki oina songnariba Russia amasung Ukraine gi oiba lanfam asida handak US ki maikeidigi akanba miyeng saksinduna ceasefire poraknabagidabakta honarakliba khongthangsing asigi manungda nauna lakliba masiga mari leinaba anaba development singi matangda khara yengbinasi hauzi songnariba Russia amasung Ukraine gi oiba lanfam asi haurakpa matamda European Union amasung Western Bloc ta leiriba country kayasing asigi maikeidigi Russia hairiba country asibu economically mapangal sonta handuna lan asi maitinabagi hotnaba matamda country asida puthokliba makhal makha kayagi oiba oil petroleum products amasung leiriba resource khudingma asida achauba sanction ama thamjinduna thamkibani adubu hairiba matam aduda India hairiba country asi yamna tongjaba nakalani maki maikeidigi mahak asida karimata effect amata leitabagi moongda yamna kanaduna lakiba country amani adubu India gi oiba landform asidagi kanaba nungaibagi oiba matam adu loisilakle Western Bloc ta leiriba Europe amasung US gi maikeidigi Russia hairiba country asida Ukraine da lan tawi haibagi damakta sanction thamjilakpa matamda malemgi leiriba country ayamba asi Russia dagi puthoklamma mamangda lauramba petroleum products amasung makhal makha kyagi oiba resource asi lawbu lepki adubu athingba asi thamna Europe amasung US ki maikeidigi phongdokliba wafam adu nachungdana lepa leitana Russia hairiba country asi dagi makhoigi resource lawduna lakhiba asi India amasung China hairiba country ani isini Russia dagi puthorakliba crude oil petroleum product makhal makha kayagi oiba resourcing asi lawba khaktanadana Western Bloc ki maikeidigi sanction thamjilakpadagi yonfam leitaduna kangaunaraba Russia hairiba country asidagi mamal tahanduna hena hongna lawduna yamna chawna tongjakhiba country anini matam adudasu Western countries sing asigi maikeidigi India na hojik songnariba Russia amasung Ukraine gi landform asida Russia di indirectly mateng tawsili haibagi obi yamna chawba accusations sing adumak leiki nakal animaki maikeidigi yamna kanna yenaki adubu yenaba kayasing asi leiba taragasu matam adudagina hojik fawda European countries in asigi maikeidigi Russia dagi lawkriba India gi maikeidigi lawkriba crude oil amasung leiriba petroleum products in adu refine tawraba matungda amu India dagi Europe da yonsinba matamda hairiba countries in asigi maikeidigi haraw India dagi adumak lawdun lakhibani matawasum tawduna Russia hairiba country asidagi athingba thamlaga adubu Russia hairiba country asidagi lawrakpa resourcing adu refine tawduna makhal makha kyagi oiba ready made oiraba anauba productsing oina yonsilakpa matamda Europe ki maikeidigi lawriba khongthang asi expert kaya amagi maikeidigi yamna kanadaba amasung masigi value leite haibagi oiba wafum kaya ama criticize tawduna lakhibani adubu hairiba wafum asi European countries sing asigi maikeidigi su khangdabadi natte maram aduna hauji fawi oina chehi ahumuk helaklaba landform asigi matam asida European countries sing asigi maikeidigi makhoi asi Russia hairiba country asidagi natural gas amasung makhal makha kyagi oiba resource asida adukimatik yamna tangjaduna leiba country singni maram aduna hairiba asi mapung fana kakthatkiba taragadi yamna chawba makhoida mangjaba lakani lengak phawbu tuba yabagi oiba wafum kaya ama leibana matam kuiraba matam asida makhoina atopa malembi country sing asidagi makhoina darkar tariba resource sing adu diversify tawtuna lawba hawrakhibani adubu ngasidi makhoi mapung fare haibagi oiba wakhalon asida India da sanction tawraklibani India ki Gujarat hairiba state asida leiriba Nayara hairiba oil refinery company asina puthorakpa polam amata European Union gi oiba mafamsingda changhanba yaroi makoi gi oiba products sing asi changbada athingba thamle haiduna sanction thamjilaklibani masigi maram asina Nayara hairiba company asi
Russia amasung India hairiba country ani sigi oina partner up tawduna oil refinery gi oina thabak thawngsing asi chathaba company amani masida Russia gi oina 49% stake asi makoina hold tawduna leiba company amakhangni hairiba company asina matam amada tawramliba asi Russia amasung Ukraine gi oina lanfam thoklakpadagi Russia hairiba country asigi mathakta export ban kaya ama lakpana maram oiduna yonfam khangduduna leiramba Russian crude oil sing asi mamal hongna leiraba matungda nayara hairiba company asida Nitijana process tawraba matungda European countries in asida ready-made oiraba products in adubu export tawduna yolamba company amani European Union gi manung channa leiriba Europe countries in asi India gi oina masigumlaba products in asi yonabagi damakta yamna chawba market ama oina leiribani mataw asum tawduna makoy gi oiba market access asibu thingzilakpasina maram oiduna India gi nayara hairiba company asigi oina yamna chawba achawba chething ama soidana phangadori Indian government ki maikei di housing maksu Europe hairiba country asina Russia digi aduki matik yamlaba oil amasung gas ki oiba products sing asi lawribani aduna makoina chatharakliba India gi company bu target tawduna sanction thamjilakliba asi hypocrisy amani haiduna ngasisu adumak phongdoktuna leiri Housing India amasung Russia hairiba country ani sigi oina leiriba partnership ki oiba mari asida lakaduriba matam asida Russian Federation gi maikei digi India hairiba country asida aduki matik yamlaba senfam sing thadaduna maru oida petroleum product crude oil amasung refinery gi oiba lambi sing asida yamna chawba investment thadaduna khusamnaduna thabak tawinanabagi damakti yamna chawba plan kaya ama leiri adubu Housing Europe ki maikei digi thamjilakli sanction asina maram oiduna lakpa yaba plan sing adubu Indiana lawba ngamdabagi yamna luba fibam amada laksilakli Nakalamurumda US President Donald Trump ki maikei ki mahakna hek pham pairakpadagi haurakliba country kaya amada tariff ki oiba akibasing thamjilaba matungda mahakna pamba wafam kaya ama yahanbagi oiba khongthang asi Brazil hairiba country asida amuk yausilakle Brazil hairiba country asida US ki maikei di 50% tariff thamgani haibu wafam asi phongdokluba matamda hauzik Brazil ki president oiriba Lula Di Silva ki maikei di Donald Trump ki wahi aduga chap manaba pakumsing pirakli Maki maikei di Brazil hairiba country asi tonganba sovereign country abakhakni maram aduna USA gi maikei di Brazil hairiba country asi gi oina chalaigadaba policy adu dictate tawba yaroi haina pakhum pirakli USA gi maikei di Brazil hairiba country asi gi oina 50% tariff thamjilakpa taragadi maduga chap manaba maung amada Brazil gi maikei di pakhum piba asi makhoi gi oiba right ni masi international gi oiba law na su yaraba wafam amani haidana maki maikei di yamna kanna phongdokli Donald Trump na hek President ki firm pairakpati malem gi oina leiba maki ally oiriba country kaya ama fawba yauna tariff ki oiba akiba si thamduna America da kanagadaba America gi interest ta thabak tawgadaba policy kaya ama atopa country sing asida adopt tawhankre adubu hauzik Brazil hairiba country asi yausilakpa matamda Donald Trump hairiba miyo asina hekta hairaga makoina tawgadaba natte mahak asi malem asibu rule tawnaba malem asigi emperor oina elect tawkibasu leite aduga mahak asi foreigner amakhakni foreigner amana Brazil gi oiba policy da khuthinjinba yaroi haiduna phongdokli hauzik Brazil hairiba country asigi oina leiriba Lula gi oiba administration makhoi gi oiba lenga asina Brazil da hauzik operate tawriba US gi oiba achauba giant company maru oina Google Meta na chingu company sing asina Brazil hairiba country asigi oina leiriba interest ta sokpa yaba amasung makhoi gi oina leiriba election natragana makhal makha kya gi oina leiriba thabak thawngsing asida akaiba pirakpa yaba aranba paw natragana makhal makha kya gi oiba propaganda gi oiba polamsing asi promote tawi haibagi oiba wahauda maki maikei di yamna kana masigumlaba company sing asibu regulate tawnabagi damakta rules kaya ama puduna laklibani hairiba maram asinasu hauzik Brazil amasung US gi oina nauna lakliba conflict macha asigi maram ama adumak oiribani US President Donald Trump ki maikei di hauzik US ki company kaya amada makhal makha kaya ki oiba regulation gi over law sing puduna lakliba asi censorship amani haina lawi haiba wafam asi yamna kana phongdoklibani Hauzik US ki maikei di Brazil da tariff ki wafam dagi hauraga makhal makha kaya gi oiba yamna chawba pressure sing piri nakalamaromda hauzik India hairiba country asigi oiba company sing su target tawduna sanction thamba huzilakli masi gi khwaidigi maru oiba mara masi hauzik soknariba Russia amasung Ukraine gi oiba landfam asida NATO amasung hauzik maru oina mapangal khwaidigi kaliba USA hairiba country asigi maikei di ceasefire poraknaba hotnaba matam kharagi mamangda phongdokhiba BRICS country ki saruk ama oiriba hauzik US da khwaidigi yamna challenge tawriba organization asigi maru oiba member oiriba China Brazil amasung India hairiba country asida Russia hairiba country asibu ceasefire poraknabagi damakta pressure tawhannabagi makhal makha kya gi oiba khongthang singi manungda amani
ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯁꯄꯣꯔꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯅꯤꯁꯨꯕꯁꯤꯅ ꯍꯧꯖꯤꯛ ꯕ꯭ꯔꯤꯛꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ, ꯔꯁꯤꯌꯥ, ꯕ꯭ꯔꯥꯖꯤꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯂꯤꯗ ꯇꯧꯗꯨꯅ ꯆꯠꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯜꯂꯛꯄ ꯃꯇꯝꯗ ꯋꯦꯁꯇꯔꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕ꯭ꯂꯣꯛ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯍꯟꯊꯈꯤꯕ ꯌꯥꯕ, ꯃꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ. ꯗꯣꯂꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯗ ꯁꯤꯡꯅꯔꯛꯄ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯂꯤꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯒ꯭ꯂꯣꯕꯦꯜꯂꯤ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯂꯔꯒꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯃꯁꯤꯕꯨ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯤꯕ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯕ꯭ꯔꯤꯛꯁꯇ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯗ ꯄ꯭ꯔꯦꯁꯔ ꯄꯤꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤꯕ ꯕ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯟꯈꯠꯂꯛꯇ꯭ꯔꯤꯉꯩꯗ ꯊꯨꯒꯥꯏꯍꯧꯕ, ꯑꯗꯨꯒ ꯃꯁꯤꯕꯨ ꯃꯔꯨꯑꯣꯏꯅ ꯂꯤꯗ ꯇꯧꯗꯨꯅ ꯆꯠꯂꯤꯕ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯏꯟꯗꯤꯌꯥ, ꯕ꯭ꯔꯥꯖꯤꯜꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯁꯥꯏꯠ ꯑꯃ ꯆꯨꯖ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅꯤ꯫